Ngasi pau tamgadaba ama laye. Ngasi singju tawre mimi singju haigadra. Aigizidi mimi natre wai tawre du chap manai ko. Khangdi gyan tade duga to ui ko. Aduga sisina bori do nga ga akangbaga morok tawraga singju subdo adudo kainogi che linita haiba che linita gi YouTube video da magi si sembagi recipe no ma video ma thengnai adugi recipe do mai video do yenga adugi recipe do exact follow tawbane aina ngari khatang extra hapsalle hapa yaba yadabra khangde hape duga sisina iceberg lettuce tune ase maiteron da kari kauge ai khangraduna english ta dum haire sina kobi kot kena kainogi mama ke bolagi video yengangani namana mana hydro mana masing jaba yam phain asangba yam chawana adugi asangba khara charage ngasi singju aina ngari hape mai di hapte ado yengo si video yengradi naru lily's world na have my channel mami chak kharazu chaksu cha yenge hauni ne chak kharazu thongba lettuce aigi commenta mimi singju harakpado akoi ilek na natra ilek na koi kakchingdagi nong pam laye mana mimi singju tawna harakpa haziki iceberg lettuce to kai maiteronda kai habno khangdabdo adududane yomga chadis yam hauboy de kanoga chanadabra khangde kobi rong yenge ko yeda mimi phangdre aisda Mysore dugi wai going to cha công yên được 치기네 bori singjude kobiga hapa yenge ko ai bori singju amta hana magi video ze jelli dagi naru release world gi video ze yung kana o bori singju smai cha ya bore na ai hana amta khangde sengwagi ai si pom tam ge ko simta hokki powder algina ATM card se mangre ko mangiba
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯁꯨꯔꯝꯃꯗꯧ ꯃꯥꯜꯂꯦꯕꯀꯣ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤꯔ ꯍꯨꯝꯅꯤꯔꯃꯨꯛ ꯁꯨꯔꯦꯕ ꯑꯗ ꯑꯄꯥꯕꯗ ꯇꯧꯔꯒ ꯆꯥꯛ ꯈꯤꯇꯪꯒ 시가 합게. ꯑꯗꯨꯗ ꯃꯥꯡꯈꯤꯕꯁꯤꯗꯀꯣ ꯑꯩꯒꯤ ATM ꯀꯥꯔꯗꯁꯦ ꯃꯥꯡꯈꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯛꯇꯪ ꯈꯪꯕ ꯋꯥꯅꯤ. ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ. ꯄꯩꯁꯥꯕꯨꯗꯤ ꯌꯥꯝ ꯌꯥꯎꯈꯤꯗꯦꯕꯀꯣ ꯑꯗꯨꯃ ꯗꯥꯎ ꯌꯥꯏ ꯑꯗꯣ ꯑꯩ ꯃꯊꯥꯕꯨꯗꯤ ꯁꯥꯗꯦꯕꯀꯣ ꯃꯌꯥꯝ ꯄꯩꯁꯥ ATM ꯀꯥꯔꯗ ꯃꯥꯡꯈ꯭ꯔ ꯅꯣꯛꯏꯁꯦ ꯀꯩꯅꯣ ꯃꯊꯥꯕꯨꯗꯤ ꯁꯥꯗꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕ. ꯃꯊꯥ ꯁꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯅ ꯍꯥꯏꯗꯤ ꯐꯪꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯑꯩ ꯀꯩꯁꯨꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯗꯤ ꯃꯥꯡꯈ꯭ꯔꯦꯅ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗ ꯀꯃꯥꯏꯅ ꯃꯥꯡꯒꯦꯗꯀꯣ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯛꯄꯗ ꯉꯁꯤ ꯀꯃꯥꯏꯅ ꯈꯪꯉꯛꯀꯦꯗ ꯉꯁꯤꯁꯦ ꯑꯩꯒꯤꯅꯦ ꯕꯤꯛ ꯕꯥꯁꯀꯦꯠ ꯒ꯭ꯔꯣꯁꯔꯤ ꯁꯣꯞꯄꯤꯡꯒꯤ ꯑꯣꯟꯂꯥꯏꯟ ꯒ꯭ꯔꯣꯁꯔꯤ ꯁꯣꯞꯄꯤꯡꯒꯤ ꯉꯁꯤꯗ ꯗꯦꯂꯤꯚꯔꯤ ꯂꯥꯛꯄ. ꯗꯦꯂꯤꯚꯔ ꯇꯧꯔꯕꯁꯤꯗ ꯑꯩꯅ ꯑꯩ ꯀꯥꯔꯠꯇꯒꯤ ꯑꯣꯏꯅ ꯄꯦꯃꯦꯟ ꯇꯧꯒꯦꯅ ꯄꯔꯁꯀ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯀꯥꯔꯠꯁꯦ ꯌꯥꯎꯔꯝꯗꯕꯅꯤ. ꯏꯃꯥ ꯑꯩ ꯄꯥꯔꯠꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯑꯗꯨꯀꯥꯟꯗ ꯈꯪꯉꯛꯏꯅꯦ ꯑꯩꯁꯦ. ꯅꯨꯃꯤꯠ ꯃꯔꯤꯅꯤꯃꯨꯛ ꯁꯨꯕꯁꯦ ꯑꯩ ꯀꯩꯝ ꯈꯪꯗꯕ ꯋꯥꯅꯤ. ꯌꯥꯗ꯭ꯔꯣ ꯑꯩꯁꯦ. ꯑꯗꯨꯒ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯦꯕ ꯅꯤꯡꯁꯤꯡꯉꯦꯕ ꯑꯩ ꯂꯥꯁ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩ ATMꯁꯦ ꯑꯩ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯠꯂꯦꯕꯀꯣ. ꯆꯠꯄꯁꯤꯗ ATM ꯑꯅꯤ ꯁꯨꯗꯅ ꯈꯪꯕ꯭ꯔꯥ. ꯑꯃꯅ ꯍꯥꯟꯅꯒꯤ ATMꯒꯤ ꯃꯦꯆꯤꯟ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯦꯆꯤꯟꯅ ꯀꯥꯔꯠꯁꯦ ꯏꯟꯁꯤꯜꯂꯒ 2-3 ꯁꯦꯀꯦꯟꯁ ꯂꯩꯔꯒ ꯑꯃꯨꯛ ꯐꯠ ꯆꯤꯡꯊꯣꯛꯑꯩꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯟꯖꯩꯗꯅ ꯑꯗꯨꯒ ꯄꯩꯁꯥꯅ ꯀꯣꯟꯅ ꯀꯩ ꯇꯧꯔ ꯃꯇꯨꯡꯗ ꯅꯝꯃ ꯈꯣꯠꯂ ꯃꯇꯨꯡ ꯄꯩꯁꯥꯅ ꯀꯣꯟꯅ ꯂꯥꯛꯏꯅ. ꯁꯦꯀꯦꯟ ꯁꯨꯕ ꯃꯦꯆꯤꯟ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯄꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯟꯈ꯭ꯔꯒ ꯆꯞꯄꯒ ꯑꯗꯨꯝ ꯂꯩꯈꯤꯅ ꯍꯥꯏꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦꯅ ꯍꯣꯔꯦꯟ ꯇ꯭ꯔꯥꯟꯖꯦꯛꯁꯟꯗꯣ ꯄꯩꯁꯥꯗꯣ ꯄꯩꯁꯥꯗꯣ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯣꯏꯅ ꯁꯠꯇꯣꯛꯄ ꯌꯥꯏꯅ ꯀꯥꯔꯠꯇꯣ ꯊꯣꯛꯂꯛꯇ꯭ꯔꯤꯈꯩ ꯄꯨꯔꯥ ꯄ꯭ꯔꯣꯁꯦꯁꯇꯣ ꯂꯣꯏꯗ꯭ꯔꯤꯈꯩ ꯀꯥꯔꯠꯇꯣ ꯆꯤꯡꯊꯣꯛꯄ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤ ꯑꯅꯧꯕ ꯃꯦꯆꯤꯟꯒꯤ ATM ꯕꯨꯠꯇ ꯆꯪꯉꯨꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯕ. ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯁꯨꯝ ꯑꯩ ꯄꯩꯁꯥ ꯆꯤꯡꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩ ꯄꯩꯁꯥꯁꯦ ꯊꯤꯌꯦꯕ ꯈꯪꯕ꯭ꯔꯥ. ꯄꯩꯁꯥ ꯃꯁꯤꯡꯁꯦ ꯁꯨꯝ ꯊꯤꯔꯀꯥꯟ ꯑꯩ ꯑꯪꯀ ꯌꯥꯝ ꯁꯣꯜꯂꯦꯕ. ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯈꯪꯕ꯭ꯔꯥ. ꯊꯤꯕ ꯍꯩꯇ꯭ꯔꯕ ꯃꯁꯤꯡꯗꯣ ꯍꯥꯏꯗꯤ ꯑꯪꯀ ꯍꯩꯇꯕꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯄꯥ ꯉꯥꯏꯕꯗ ꯑꯩꯅ ꯋꯥꯈꯜꯗꯀꯣ ꯊꯣꯛꯑꯒ ꯁꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯁꯤꯁꯦ ꯑꯣꯏꯗꯤ ꯁꯤꯃꯩ ꯑꯣꯏꯕ꯭ꯔꯥ ꯃꯃꯜ ꯍꯪꯕꯒꯤꯀꯣ ꯊꯣꯛꯄ. ꯑꯗꯨꯗ ꯑꯗꯨꯝ ꯆꯤꯡꯊꯣꯛꯄ ꯀꯥꯎꯔꯛꯑꯕꯖꯥꯠꯅꯦ. ꯑꯩ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏꯅꯦ ꯉꯁꯤ ꯈꯛꯇꯪꯗ. ꯍꯥꯏꯗꯤ ꯅꯨꯃꯤꯠ 6-7 ꯁꯨꯈ꯭ꯔꯦꯕ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯜꯂ ꯆꯠꯂꯨꯔꯁꯨ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯂꯧꯔꯝꯃꯅꯤ. ꯃꯤꯗꯨꯅ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯑꯩꯒꯤꯅꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ. ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯝ ꯃꯊꯥꯕꯨꯗꯤ ꯁꯥꯗ꯭ꯔꯦ. ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯗꯕ. ꯑꯩꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕꯅꯦꯕ ꯌꯥꯝꯕꯨꯗꯤ ꯆꯦꯛꯁꯤꯟꯖꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ATM ꯀꯥꯔꯗ ꯀꯩꯀꯥꯁꯦ. ꯑꯗꯣ ꯀꯃꯥꯏꯅ ꯑꯩ ꯉꯥꯛꯇꯪ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯅꯣ ꯋꯥꯈꯜꯗꯨꯗꯅ ꯑꯩꯁꯦ ꯈꯤꯇꯪ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕꯗꯣ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯊꯠꯂꯤꯗꯣ ꯃꯥꯏꯗꯣ ꯍꯥꯏꯔꯒ ꯁꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ. 。                                                                                                                  〜
ꯑꯩꯉꯣꯟꯗ ꯍꯪꯖꯕꯗꯣ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯦꯆꯤꯟꯒꯤ ꯁꯨꯝ ꯍꯩꯅꯒꯤ ꯋꯥꯈꯜꯗ ꯑꯍꯥꯟꯕ ꯏꯟꯖꯜꯂꯒ 2-3 seconds ꯂꯩꯔꯒ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯋꯥꯈꯜꯗꯨꯗ ꯉꯁꯥꯏ ꯄꯩꯁꯥꯗꯣ ꯊꯣꯛꯂꯛꯑꯃꯤꯅ ꯉꯁꯥꯏꯅ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯨꯕꯨ anyway ꯄꯔꯥ ꯑꯃ ꯇꯝꯍꯧꯔꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯩꯗꯧꯅ ꯇꯧꯗꯅꯕ ꯒ꯭ꯌꯥꯟ ꯃꯥꯡꯒꯅꯨ ꯕꯣꯔꯤꯁꯤꯡꯁꯨ ꯍꯥꯎꯋꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯏꯀꯣ ꯑꯩ ꯍꯟꯕ ꯑꯩ ꯅꯦꯠ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯐꯔꯛ ꯇꯥꯕꯒꯤ ꯑꯣꯏꯔꯗꯤ ꯍꯜꯂꯛꯇ꯭ꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗꯦꯅ ꯈꯟꯕꯤꯒꯅꯨ ꯑꯩ ꯄꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯩ ꯇꯝ ꯁꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯀꯥꯎꯗꯦ ꯀꯃꯦꯟ ꯑꯃꯁꯨ ꯊꯦꯡꯅꯩꯌꯦ ꯀꯥꯎꯈ꯭ꯔꯦ ꯀꯅꯥꯅꯣ ꯅꯤꯡꯁꯤꯡꯉꯛꯄ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯚ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯣꯅ ꯑꯗꯣ ꯚ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯕꯗꯣ ꯌꯥꯏꯑꯕꯀꯣ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯑꯩꯒꯤꯅꯦ ꯆꯦꯅꯦꯜꯁꯤꯗ 10,000 subscriber 10K subscriber ꯌꯧꯔꯕ ꯑꯗꯨꯒ at least 1K ꯂꯥꯏꯛ ꯐꯪꯉꯗꯤꯅꯦ ꯑꯩ ꯇꯧꯒꯦ ꯑꯗꯣ ꯑꯗꯨꯗ ꯑꯩ ꯅꯣꯏꯁꯦ ꯑꯗꯨ 10K ꯌꯧꯕ ꯉꯥꯏꯔꯗꯤꯅꯦ ꯅꯦꯛꯁ ꯌꯔ ꯇꯥꯗꯧ ꯃꯥꯜꯂꯦ ꯏꯚꯟ ꯅꯦꯛꯁ ꯌꯔꯗꯒꯤ ꯐꯥꯎꯕ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯈꯤꯅꯤ ꯑꯗꯨꯏꯅꯦ ꯅꯣꯏꯁꯦ ꯑꯩ ꯃꯤꯁ ꯇꯧꯁꯟꯅꯔꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯧꯕꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯗ 10 ꯑꯃ ꯑꯣꯛꯆꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯡꯁꯨ ꯆꯤꯡꯕꯁꯦ ꯑꯩ ꯂꯣꯏꯁꯜꯂꯅꯤ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯣꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯩ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯦ ꯁꯤ ꯑꯩ ꯂꯣꯏꯁꯜꯂꯅꯤ ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯉꯝꯃꯅꯤ